ngasi numida wairam phongkhiba tungan manipuri sifongsinga masum thokhiba thodok wathoksingi maruibi ipausing meyam da thamjagi ahanbada kanglei pakki maira dagi lokhsaraga taragani pansuba lok sabha mikhal inner amasum outer congress ki mirep animak chauna mai pakle manipur gi oina tangkak ani thokna pangthokhiba taragani pansuba lok sabha mikhal inner amasum outer manipur parliamentary constituency the indian national congress ki mirep animak dr angomsa bimol akoijam amadi Alfred Kangam Athar Makoigi Naknaba Lamba Singdagi Board ki margin wang na fangduna sauna mai pakre mai pakpagi certificate sing mari denaba RO sina khusina gadabagi ngai duna leiri haukiba April tang taragama panamadi April kunga tarukta tangka ani thona pangthokiba mikhala sigi ngasi district headquarters singda security gi akan section thorang loinana board masing thibagi thabak chatakhi inner gi oina board masing thiba horakpada BJP gi mirep oiriba TS Basunda Kumarna Maki Naknaba Lamba Oriba INC ki mirep Dr. Angomsa Bimol Akoijam dagi Mangzul Thaki Adubo Bot Masing Thiba Mayai Salakpa Matamda TS Basunda Kumar dagi INC ki mirep Bimol na Bot Masing Hengatuna Yamna Sauna Mangzul Thaduna Saki Election Commission of India ki report matung ina numidang wairam pung taruk fawda Manipur gi inner da Dr. Angomsa Bimol Akoijam na apunba bot masing la uhunga lising humdraga satruka humdraga ni pan phangduna yamna sauna mai paklagani haibagi thajaba laidi ma kanakna balamba oidiba BJP gi mirep TS Basanta Kumar hausa fawda bot masing lak aniga lising humfuga ni thoiga saniga taraga threat phangduna ani subada laidi aduga RPA Athawalegi mirep oiriba Mesor Thanauzamna board la amaga lising kuntraga mariga sahunga nifan phangduna ahum suba independent mirep oiriba RK Somendro na board lising taraga ni thoi sani panga maudraga ni thoi phangduna mari subada laidi loina independent mirep tomtom sanana board masing lising mariga sani panga kuntraga mathoi amadi saratna board lising amaga saniga humdraga mapan phangki Housing power nota rapi board ki apun masingna lising ohunga sadrek taret ori outer gi oina support masing thi bahorakpada BJP na sogatpat Naga People's Fronts NPF ki mirep kachu Timothy Zemikna ma ki nakna balamba INC ki mirep Alfred Kangam S Athar gi board masing hena mangsul tharamki adubo board masing thi ba mai sanslakpa matam dagi INC ki mirep ori ba Atharna NPF te ki board masing lising kun gi maya de henduna sakhi Haujik su Atharna ma ki naknaba lamba Timothy Zemik dagi board masing lising marfuga ni thoiga satruka kunga mapan henduna mangzul thari INC ki mirep oiriba Alfred Kangam S Atharna puna board la ahunga lising marfuga satreka maudraga humdoi fangduna sauna mai pakpa yabagi phibam da leidi ma ki naknaba lamba oiriba NPF ki mirep kasui Timothy Zemik na board la anigi lising maudraga nipan ga samaga humfuga mari fangduna ani subda leidi loinana independent mirep oiriba S Khojona board lising marfuga mapan ga samriga maudraga taruk amadi Alison Abon Maina board lising taraga mariga sanipan ga yangkhai gumdoi fangduna tunginari outer gi oina nota da pikhiba apunba board masing lising taruka samriga marfuga tret ori mai paklaba INC ki mirep Dr. Angomsa Bimol Akoijam na paumisung unaba amada hai magna mikhal thengnari ba Manipur gi awaba taraba miyam amadi center na mirai biraba kanglai pakki damaktani mikhal asida magna mai paklakba sina miyam gi asengba khulao du fongdok paga loinana lebaki damak khandraba lusing singda para ama tambi bani haina lawi hansu pau sida makhata na pali atopa pau mana BJP na muscle power, money power amadi gun culture yumpham oiram dravadi Congress na lakh taruk lom henduna karamgani tara nipan suba Lok Sabha mikhal ki inner amasum outer Manipur gi sit anima Congress ki mirep na mai pak pahai bisi miyam na India Block Congress pu thajaba madi nuksi bibidagini miyam na thajaba pirakliba silem na manghaloi santi da yumpham oiraga thawak pahitkani handaki mikhal asida sasan paidiba BJP na money power muscle power amadi gun culture namdana mikhal mai pakna bohona khibadu tauramdravadi Congress na bot lak taruk lom hena phangduna yamna sauna mai paklamgani haina Manipur Pradesh Congress Committee gi President K Mega Sindra na phongdokre wapamasi nungthil Imphal gi BT Road ta leba Congress bawanda MPCC gi K Mega Sindra ga paumi kharaga unaduna Congress ki mirep ani mai paklakpa sigi matangna wari sanaba matamda phongdokhibani magna makhatana phongdokhibadi handak pangthokiba inner Manipur parliamentary
constituency ki mikhal aduda BJP ki mirep na namduna mai pakna ba haiduna nongmai sijinaduna boot capture toba EVM machine thugaiba money power amadi muscle power yumpham oiduna vote fangna ba honaki adugumba tawhoidaba aranba thabak sing adu BJP na tawdana niyam sumna mikhal thengnaba oiramlabadi Congress ki mirep na vote lakh taruklom phangduna mai paklamgani haina phongdoki mangna hai Manipur praja na ahongba mapurakani haibasi Congress na mapung fana thazaki Akiba marakta voter oiriba miyoi kya na mapal thongda BJP ki worker saraga Congress da vote piba kya amasi yauki haibis khangi outer da Congress ki mirep athar na mai palak paibis yamna nungai Nagaland da su Congress ki mirep na mai pakle BJP lengang na Manipur miyam ki lifeline property ngak pangamdi Manipur thokli sahi ama helaba lan sibu lushina na bo honadana Manipur bo awa mai samarakta langsinduna thami Madumona Manipur miyam Lok Sabha mikhal sida miyam gi asyangba mute khanduna miyam gi life and property ngak pangamgadaba amadi Manipur bu kanba ngamgadabadi Congress khaktani haiduna Congress ki inner amasum outer gi mirep animakta vote pidru mai pakhalakhi banai ki mangna hai election mamang India block ki oina election manifesto da thamki buwa phamsing thabak oina sapsana pangthokna ba honagani Manipur da lan thoklingai manungda Congress ki MP kunga mathoi Manipur laktuna Manipur miyam gi awabada sargyamki loinana lan lusinna bada su sargyaki madudana tana Congress ki lusingbu Rahul Gandhi na Manipur lan manungda laktuna Manipur miyam gi awabada sargyaki relief camp kya da sangduna awaba khangduna leiribisinga unaduna Manipur lan loisinduna shanti purakna balafam thokpo thaudang lawgani haina miyam da thajaba piramki asumna miyamna piramkhiba thajaba singadu thabakta sapsana onthokani haiba wafam thamki Lok Sabha election Manipur gi inner amasum outer gi mirep animak Congress na mai paklabanina general election gi damakta kari karamba thabak pakhet kadagi haina hangkiba wahangi pakhom piraduna magna phongdokhibadi general election gi di matam yamna wali Congress ki ideology da amadi secularism da yumpham oiduna thabak tawgani BJP gumba double engine ni hairaga haidokhibu wa ngaktaba Manipur da thokliba lan fawbu lusinba ngamdaba miyam da minamba ngang basidi kaidau nunglusu Congress na Manipur da tawroi haikhen su paw sida palakli atopa paw mana recognize tawdriba private higher secondary school ahum thingjina ba fesokna kosem amasumari dainam singda haijakre Federal Student Organization Kanglei Park fesokna satharakpa Manipur gi unrecognized private school singbu Salaidana bagi thabak thorongga mari lainana ngasi anirak subu oina recognize tawdriba private higher secondary school ahum muk hanna mathau tawdana bagi dama Council of Higher Secondary Education Manipur kosem amasum mari lainaba authority da aiba sirol pisinduna thingjina ba haijakre haina Federal Students Organization Kanglei Park Fesoki Secretary Publicity na khuyek piduna thadorakpa chirol amana haidi Sirol asinhai anirak subu oina thigalubada thengnarakpa amasum thengjinana ba haijakraba school sing adudi Islamic English Higher Secondary School Lilong Thawal Bicon Higher Secondary School kunung mamang Imphal East amadi NSKDES Higher Secondary School itham nungoi Imphal East ni haidi Mathakta maming palibi school ahumasi makhatana salairam amasum hairibi school singa subu attest tawhalamba thengnarabadi madura fesokna pekhalakpa thabak thoramda warawidana basu khangalakli aroibada fesokna hairibadi aikogi state asida education fogat hananabage amasum mahairoi singbu semgatpani haibagi namada kangno lana amasum business oina satharakli basing asidagi kalhaunabagi dama unrecognized school singbu makhatana mathau tawdana pa fesokna section 1 thamjari Karigumba Luki Sirola Sibu Tawaidaduna unrecognized school sing Salairama Thengnarabadi Madura Tolakwa Apapataki Daita Punam school sing Masama Sana Puzagadabani Masiga Iroina Mahiro Singi Mama Pawai Sing Su Adomadongi Isa Sing Ming Sanbiraba Mahitam Haliba school sing recognized Tobra Tawdabra Hybrid section against Biraga Ming Salan Biduna Mahitaman Binaba Fes on a Kangalakli Atopa Paumna Sobita Maibam the National Excellency Award 2024 pirakli Well-Read Foundation West Bengal Kolkata na leibak sigi tuan bihiram singda kathokpa amaga loinana thabak toriba miyoi singda National Excellency Award 2024 pidun ikai khumnarakpada Manipur gi social worker category da miyamna thoidonu sakhangnaraba Sobita Yorkli award asi phanglabi Sobita maibam 1973 gi September 13 Thawbal Nongang Thong Bamol Director Liba Waikom
Ibopisak amadi Waikhom Ongbi Manjuri Devi anigi masanupi oina taibang khongdaraki kumja English ngamaga samapan ga maudraga marida wangjingda leikidraba maibam Prem Kumar Singha ga yumbal marida khongda aduna masanupa ama amadi masanupi ani fangsaki mapuroiba leikidraba su ninganaba leitana masasin asauba mi amamam oiba hotnabaga loinana Sobita maibam hauzik Manipur miyoiba kunaina awa ana hektarakpa matamda mateng pangnabagi wakhalonda linkhatkhiba Light Minded Group LMG Manipur gi member amasu oiri masigi sumathakta Laimarembi All Age Home Social Reforms Reorganization Thawal District Wangjing Bazar Cooperative Society gi secretary oina miyam gi damak kathokpaga loina thabak tawri Sobita maibam na sanglaba sai kun gi mathakta tawrakhiba thabak thoram sing kaya bu sing tharaduna asigumba lemjaningai oirebe award asi pirakpada harau nungai basu phongdorakli mangna hai ahak hauji isagi khong asi sokhibadagi yot fumlaga leiri aigi haksang da asigumba anaba kya mayukna duna leiragasu miyoibu khunai gi awana tarakpa madi miyam gi yefanabi gi damakta thabak thoram sing di anaba sing asi tungoinaramlaga hanba leitana hotna duna lakli ngamliba makai su honagani tasing na awana taraba singi asingba marup ama oiduna miyam gitama ngamliba makai honaki ganai ki atopa pawmana chief engineer gi yumda anilang sinduna pakhayalamle masakhang daba miyoi sin ngara numidang pung tararam taba matamna Manipur lenga ki education department gi engineering cell da chief engineer oiba sagolba nepra major mamang lekai da leiba Laishram Sarat Singa say Yankai Gataruk Apopale Kidraba El Irabot Kimayum bomb langshin Pokayan Kriadi. Presna Pama Paugi Matung Sakang the Batuna bomb and langshin Pokayanki, Madudami Amatadi Aso upon Yaukiti, Yaukibility. Adomanamagu Madura Tamba Ecoben registration number MN01A 3620D bomb masets in a panveri Akai to Tokiadi. Howdo Duga Mari Lena police ki Kambu Lakuna Yingsin Kibagalo in a case Malakre. How's it Pabi in a bomb and Dukanana Karimaram Gitamak Langshin Poka Helam Libano Haiba Kang Mangamdri Atopa Pom Sakang the Bus in the Miyama kidnapped Okre Masakang the Bamio sing the Mioikia kidnapped Obigi Tawdok sing Sugan Sisu left in a satari Howdo Sigi Makatarak point and around Numidang Puntaram Tabamatam Hangang police station Gimanungsan Hangang police bazaar degi Sakang the Bus in the Miyama Padana Pukreadi Pauchin High Sakang the Bus in the Father of Pukraba Mioidugi Maming Mangsadam Sunil say Yankigamato Apopole Kidrabe M. Gopal Kawi, Kabam Ahalup Maning Lekai in Hadi Amarom than a Bisnupur Ka Kuno the cookies in the land Kahora Creek. Naranumidang Pung Nipalum Tabamatam the cookie Kulai Pibisuna, Lamsang Police Station Gimanunsan Ba, Kautruk Kulgi Maning Tangas Harutagi, Kautruk Kultamna Nungway round Ani Kapsinuna, Lan Kahora Krabamatung, Naranumidang Pung Tarerom Tabamatam Su, Bisnupur District. Ningthau Ka Kuno the cookies in the bomb ama caption in the Landara credit. Taudo order aso upon amata Yaukibility. Kulunga Kiba Kunjasing is Handunu no my calculate Adominama, Kunjasing sectional like Kiadi. Paushina Pauxiation of Bisnupur district in Naransina Maning IRB postal lady Bamapam Aduragi Irab Lap and a search lady Bamapam Adurasu, Nashino Munigi Mamang the Gi Cookie Kulai Pibising Satok the Sintobo Kunjasan Ubapang the Heba, Pau Mangzona Sandoki Belada Banhana, Pau Stapali. Makasa Tarapo in a top of fauna, Manipur Lengana IMC bu Atombigi Masagum Tambiri, IMC gi Kulai sing Matamga Suna the Bahab the Wedi. Manipur gi konung oiribe Imphal Sahar bu matam punamaki oina luna na amati yamna hygienic oina thamna bahona bada asawa thaudang loribe Imphal Municipal Corporation IMCC Manipur lengana matam ga suna na semkat pidre atombi gi masagum thambire IMC gi oina sit sengna na ba mari leinaba kuchu khulai sing matam ga suna da bahai bada oire hairi pauksi esina phangwa pau gi matung inati hauji IMC gi oina JCB ahum leibada amadi yadaduna leiri Yadab JCB Asisu Semjin Migi Tabak Tobidre, Maduna IMC na Kon Mapam Sing Lam to Shenaba, Iram Nala Sing Pumjin Bak Matamda, Kutuk Wigi Tabak Torapa Matamda, Matam Gusuna Bukusukulai Sing later with the Gi, Asawa Awaba Mayuna Duna lady. How's IMC Giwena Quaidigi, Mataudari Vasi, Poklem Missinasini, Yam Drabda, Poklem Mission Ahum the Guitar and a Tambi from Tokani, Adobo, How's the Power Poklem Mission Ama Power IMC Oina Tambi 3 Quaidigi Nuai with the IMC Oina, Impal Manung Amasum Akoiba Mapam Sing Ayuk Nuntil Numidang Nider and Sitching Wiki Tabak Doriba, Master Roll Simi Singi, Masing Atuki Matik Watpana, Sitching Wiki Tabuk Mapung Fana Packet Pagamdre. How's it IMC Oina
master roll sinmi sani rom digi hena leiti lebak thibede masisu makoi gi tha tha gi pifam thokpa kusuman matam sana pithok pidi tha mari manga pithoktana thambiraga tha ama ni khaki kusuman pibigi thabak sa thaba sina master roll sing haningai leitana awab mayoknare hari pau sina hai hauzik master roll sinmi sani rom leiriba si yamdrabada songa swanba mathoktai aduga makoi gi pithokom thokpa kusuman tha tha khutingi matam sana pithokpiba loinana IMC gi oina matam gu sunaba equipment sing thambi duna sit sengbi gi thabak to kumang sauksina sangsin mangamnaba lengana hona bi haidi hauji isau matung asida imphal sahar ki mafam kya da amot akai singa pai duna mafam kya da leidi dukan manung dagi puthorak pa ising thunjilaba polam sing sengdok ngamdre masigi mathakta phunjindra leiriba maruoiba mafam iram nala sing asisu sengdoktuna leibidagi namthiba manam namyam satok sin tawba ngamdre yamna kiningai oiribadi apum asa sing asidagi fataba laina kya polak kadra haibigi akiba kya leiri hairenesu pausta makhata na pali pausu lusilak point aten ma pau khra myam na thamjagi pamel thasi mathasi isai release tawragani world environment day ga mari lendana khoyum film production sinduna tree plantation kam release of environments folk fusion song pamel thasi mathasi isai release tawbigi thoram ma hayeng pangtholagani hadi lining thau sanamai sanglen hayeng khongbal ufong yumpham na pangthokpodoriba thoram asiga mari lendana usara kya su sanamai masai kol thagani loinana pamel thasi mathasi habi isai isi release tawgani hadi Atopa headlines khrana International Congress ki mirep Dr. Angomsa Bimol Akoizamna taragani pan suba Inner Manipur Lok Sabha mikhal mai pakpada maki worker sing haraw phongdo khre hanisu pawmun makha tari loinana hianglam kendra gi MLA yumnam Radesh Amamadi Mayang Imphal kendra gi MLA Kongkham Robindro Anina Lapupatera Ningol Thong amadi hiang khonggi location na leidiba litan thong asibu samjin badamating pangbirakpagi damak lamdam adongi miyamna MLA ani bu thagat pa phongdorakli aduga haujikoi nadi miyam paw sumatang sa lusinjarage masu miyam puna no update ngamina channel sigi mekedu simyang funa makata na thamjari